ꯌꯨꯀ꯭ꯔꯦꯟꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯒꯤꯗꯃꯛꯇ UNSCꯗ ꯚꯣꯠ ꯄꯤꯅꯕꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯏꯟꯗꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯚꯣꯠ ꯄꯤꯈꯤꯗ꯭ꯔꯦ꯫ ꯔꯁꯤꯌꯥꯅ ꯚꯤꯇꯣ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯛꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯀ꯭ꯔꯦꯟꯒꯤ ꯐꯤꯚꯝ, ꯔꯁꯤꯌꯥꯒꯤ ꯇ꯭ꯔꯨꯞ ꯀꯌꯥ ꯑꯃ ꯊꯥꯖꯤꯟꯗꯨꯅ ꯍꯧꯖꯤꯛ ꯌꯨꯀ꯭ꯔꯦꯟꯒ ꯔꯁꯤꯌꯥꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯂꯥꯟ ꯑꯗꯨꯒ ꯌꯨꯀ꯭ꯔꯦꯟꯗ ꯊꯥꯖꯤꯜꯂꯤꯕ ꯔꯁꯤꯌꯥꯒꯤ ꯐꯣꯔꯁꯁꯤꯡ ꯑꯁꯤ ꯍꯟꯗꯣꯛꯅꯕ ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯃꯊꯛꯇ UNꯒꯤ ꯁꯥꯏꯠꯇꯒꯤ ꯑꯍꯦꯟꯕ ꯁꯦꯡꯁꯟꯁꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ USꯅ ꯗ꯭ꯔꯥꯐ ꯔꯤꯁꯣꯂꯨꯁꯟ ꯑꯃ ꯄꯨꯈꯠꯂꯛꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤꯗꯃꯛꯇ ꯚꯣꯠ ꯂꯧꯅꯕꯗ UNSCꯒꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯦꯝꯕꯔ 13, US, UK ꯑꯃꯁꯨꯡ ꯐ꯭ꯔꯥꯟꯁ ꯌꯥꯎꯅ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤꯒꯤꯗꯃꯛꯇ ꯑꯌꯥꯕ ꯄꯤꯈꯤ꯫ ꯏꯟꯗꯤꯌꯥ, ꯆꯥꯏꯅꯥ ꯑꯃꯁꯨꯡ ꯌꯨꯅꯥꯏꯇꯦꯗ ꯑꯔꯕ ꯏꯃꯤꯔꯦꯠꯁ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯍꯨꯝꯁꯤꯅ ꯚꯣꯠ ꯊꯥꯗꯈꯤꯗꯦ꯫ ꯑꯗꯨꯕꯨ UNSCꯒꯤ ꯄꯔꯃꯦꯅꯦꯟ ꯃꯦꯝꯕꯔ ꯑꯣꯏꯔꯤꯕ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯚꯤꯇꯣ ꯄꯥꯋꯔ ꯁꯤꯖꯤꯟꯅꯔꯛꯄꯗꯒꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯔꯦꯝꯕ ꯇꯥꯈꯤ꯫ UNSCꯒꯤ ꯃꯤꯐꯝ ꯑꯁꯤꯒꯤꯗꯃꯛꯇ US ꯑꯃꯁꯨꯡ ꯔꯁꯤꯌꯥꯒꯤ ꯁꯥꯏꯠꯇꯒꯤ ꯅꯥꯀꯜ ꯑꯅꯤꯃꯛꯇꯒꯤ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯀꯟꯕ ꯄ꯭ꯔꯦꯁꯔ ꯂꯥꯛꯈꯤꯕꯅꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯚꯥꯏꯑꯣꯂꯦꯟꯁ ꯑꯃꯁꯨꯡ ꯑꯁꯣꯛ ꯑꯄꯟꯅꯆꯤꯡꯕ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯄꯥꯝꯃꯤ, ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯁꯥꯏꯠ ꯑꯅꯤꯃꯛꯀꯤ ꯑꯣꯏꯕ ꯑꯃꯠꯇ ꯚꯣꯠ ꯄꯤꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥ ꯈꯛꯇ ꯅꯠꯇꯅ ꯍꯟꯗꯛꯇꯤ ꯆꯥꯏꯅꯥ ꯑꯃꯁꯨꯡ UAEꯁꯨ ꯚꯣꯠ ꯄꯤꯈꯤꯗ꯭ꯔꯦ꯫ ꯆꯥꯏꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗꯤ USꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯃꯛ ꯌꯥꯅꯗꯕ ꯀꯟꯇ꯭ꯔꯤ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯔꯦ, ꯑꯗꯨꯕꯨ UAE ꯑꯁꯤꯗꯤ USꯀ ꯑꯗꯨꯃꯛ ꯃꯔꯤ ꯐꯕ ꯀꯟꯇ꯭ꯔꯤ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ UAEꯁꯨ USꯀꯤ ꯐꯦꯚꯔꯗ ꯚꯣꯠ ꯄꯤꯈꯤꯗ꯭ꯔꯦ꯫ ꯑꯩꯍꯥꯛꯅ ꯃꯃꯥꯡꯒꯤ ꯚꯤꯗꯤꯑꯣꯁꯤꯡꯗ UNSCꯒꯤ ꯑꯣꯏꯕ ꯑꯁꯣꯟꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯔꯁꯨ ꯄꯟꯖꯈ꯭ꯔꯦ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯗꯨꯃꯛ ꯈꯪꯕꯤꯔꯝꯂꯒꯅꯤ UNSCꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯐꯦꯛꯇꯤꯞ ꯑꯣꯏꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯣ꯫ USꯀꯤ ꯁꯥꯏꯠꯇ ꯚꯣꯠ 13 ꯐꯪꯖꯕ ꯇꯥꯔꯒꯁꯨ ꯔꯁꯤꯌꯥꯅ ꯚꯤꯇꯣ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯔꯤꯕ ꯔꯤꯖꯣꯂꯨꯁꯟ ꯑꯁꯤ ꯅꯝꯊꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯐꯤꯚꯝ ꯑꯁꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯂꯨꯁꯤꯜꯂꯛꯂꯤ꯫ ꯍꯧꯖꯤꯛ ꯔꯁꯤꯌꯥ ꯑꯃꯁꯨꯡ ꯌꯨꯀ꯭ꯔꯦꯟꯒꯤ ꯋꯥꯔ ꯂꯣꯏꯈꯤꯔꯣꯏ, ꯃꯈꯥ ꯆꯠꯊꯈꯤꯒꯅꯤ, ꯑꯍꯦꯟꯕ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄꯁꯨ ꯂꯩꯔꯤ꯫